Indonesia da America gi pilot ama Hatkhre plane Mei Thakhre. Indonesia gi tangdulai tadraba region ama oriba Papua da lenga ki mayukta lan horiba singna America gi pilot ama nongmaina kaptuna hatla batungda civilian plane ama Mei Thakhre hairi Indonesia da ngapigani Indonesia dagi tokhai taba pamba group amagi wangangloi oiriba mioi amana phongtorakpada America gi pilot hatkiba amasung plane Mei Thakhre adu United States of America amasung Indonesia gi lengak singna chepau pibani hairi tongan ba polam sing marang kaina fangliba Indonesia gi nongchuk thangbada leiba Papua asi matam kaya dagi hauduna Indonesia lengak tagi maning makha tamnaba lan hauduna lakhibani West Papua National Liberation Army gi wangangloi sevi Sambomna makogi lanmi singa nongmaina kaptuna hatkiba America gi pilot adu Nicholas F. Gosselin kawi hainasu phongdokri